ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯥꯜ ꯑꯃꯈꯛ ꯂꯩ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯅꯕ ꯍꯥꯏꯔꯤꯕ ꯄꯨꯔꯅꯤꯃꯥ ꯑꯁꯤ ꯃꯤꯇꯣꯞꯀꯤ ꯂꯣꯟꯗꯤ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯧꯒꯗꯕꯗꯤ ꯊꯥꯅꯤꯜ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯅ ꯏꯉꯦꯟ ꯊꯥꯅꯤꯜꯁꯤꯕꯨ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯁꯛ ꯈꯪꯍꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯅꯤꯜ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯅ ꯄꯣꯛꯑꯒ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯃꯀꯣꯛ ꯆꯥꯕ ꯐꯪꯗꯕ ꯃꯩꯇꯩꯒꯤ ꯆꯥꯛꯁꯤꯡꯁꯦ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯅ ꯆꯥꯛꯃꯩ ꯆꯥꯔꯒ ꯂꯦꯜꯂꯛꯄ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯃꯩꯇꯩꯁꯦ ꯑꯅꯝꯍꯥ ꯆꯨꯕ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯃꯁꯛ ꯈꯪꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯂꯦꯝ ꯁꯛꯄꯤꯁꯤꯡꯁꯨ ꯄꯟꯗꯧ ꯁꯛꯄꯁꯤꯡꯁꯨ ꯅꯤꯡꯉꯣꯜ ꯄꯤꯕ ꯍꯧꯔꯛꯂꯤꯕ ꯀꯨꯝꯖꯥ 2025 ꯂꯥꯛꯄꯁꯤꯗꯗꯤ ꯀꯣꯟꯅ ꯆꯛꯁꯤꯅ ꯍꯧꯔꯛꯄꯁꯤꯗ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯁꯛ ꯐꯣꯡꯃꯤꯟꯅꯁꯤ ꯃꯩꯇꯩ ꯁꯂꯥꯏ ꯇꯔꯦꯠ ꯄꯨꯟꯃꯤꯟꯅꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏ ꯂꯥꯏꯁꯣꯟ ꯁꯣꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯁꯤꯂꯣꯟ ꯆꯥꯎꯈꯠꯅꯕ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯙꯔꯃ ꯈꯥꯏꯗꯅ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯊꯤꯗꯅ ꯇꯥꯏꯕꯪ ꯏꯃꯥ ꯏꯆꯥ ꯄꯨꯝꯅꯃꯛꯀꯁꯨ ꯂꯥꯏꯅꯤꯡ ꯑꯃꯃꯝꯅꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯂꯥꯏꯅꯤꯡꯗ ꯍꯦꯟꯖꯟꯕ ꯌꯥꯗꯦ ꯃꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕꯨ ꯍꯦꯟꯖꯜꯂꯛꯄ ꯌꯥꯗꯦ ꯂꯥꯏ ꯍꯥꯏꯕ ꯂꯥꯏꯁꯤꯗꯤ ꯑꯃꯃꯝꯅꯤ ꯂꯥꯏꯁꯛ ꯑꯃꯅ ꯂꯥꯏꯁꯛ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯐꯨꯔꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯍꯤꯡꯕ ꯃꯤ ꯃꯁꯦꯜ ꯑꯩꯈꯣই ꯅꯨꯡꯁꯤꯅꯁꯤ ꯙꯔꯃꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯍꯨꯂꯥꯟꯅꯔꯣꯏꯁꯤ ꯍꯤꯡꯉꯨꯔꯕꯅꯤꯅ ꯃꯤ ꯃꯄꯣꯛꯁꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯄ ꯃꯁꯤꯟꯕ